Hello ma'am ngasi video city khoi kangla da ko Nongpok Torban da koi busum thorak pani ai su amphol lakchadri ko aduga nungthin wairam su oibanina chapu su charsi aduga Nongpok Torban da su changusi ne tawraga ngahak thorak pani ado ma'am da su charake Ma'am Nongpok Torban is the changbagi entry fees de mi amada 20 rupees tani aduga parking su 20 laubane bako aduga se mafam se ko nungthin wairam da walk chatpa open gym su lei ado yam nungai ba mafam ni
ꯁꯦꯠꯁꯨ ꯁꯦꯠꯆꯜꯂꯦ ꯁꯨꯝ ꯀꯥꯟꯁꯤꯗꯤꯀꯣ ꯏꯪꯂꯤ ꯏꯪꯂꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯍꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯔꯛꯄꯁꯦ ꯅꯨꯡꯊꯤꯜꯁꯤꯒꯀꯣ ꯋꯥꯛꯀꯤꯡ ꯆꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦ ꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯀꯦꯃꯦꯔꯥ ꯐꯦꯁ ꯇꯧꯕ ꯌꯥꯝ ꯉꯝꯖꯗꯕ ꯃꯤꯅꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯍꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯒꯤ ꯀꯩꯅꯣꯝꯇ ꯆꯥꯎꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯇ ꯑꯣꯏꯅ ꯆꯥꯕ ꯆꯪꯉꯦ ꯄꯥꯅꯤꯄꯨꯔꯤ ꯃꯣꯃꯣ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯁꯃꯣꯁꯥ ꯑꯣꯔꯗꯔ ꯇꯧꯖꯔꯦ ꯏꯆꯟꯅꯨꯄꯤ ꯑꯅꯤꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯜꯂꯦ ꯑꯗꯨꯒ ꯃꯣꯃꯣ ꯆꯥꯔꯣ ꯃꯣꯃꯣ ꯆꯥ ꯑꯗꯨꯒ ꯐ꯭ꯔꯥꯏ ꯔꯥꯏꯁꯒ ꯀꯣꯠꯊꯔꯦ hậu cả hậu menu cho hậu cả bài hai hai em hỏi đây là gì nhỉ
ready English. English. ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ